ꯂꯣꯟꯊꯣꯛꯇꯕ ꯅꯨꯡꯁꯤꯕ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯀꯣꯂꯦꯖ ꯕ꯭ꯔꯦꯛ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯊꯥꯗꯣꯏꯒ ꯌꯣꯍꯦꯟꯕꯒ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯊꯃꯣꯏꯗꯗꯤ ꯈꯟꯖꯩ꯫ ꯌꯣꯍꯦꯟꯕꯅ "ꯁꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯊꯣꯛꯀꯦ ꯉꯝꯗꯦꯅꯦ." ꯊꯥꯗꯣꯏ ꯀꯧꯔꯗꯨꯅ ꯍꯥꯏꯕꯗꯤ ꯉꯝꯖꯗ ꯂꯩ꯫ ꯏꯀꯥꯏꯔꯞ ꯇꯧꯅ ꯀꯧꯔꯛꯏ꯫ "ꯊꯥꯗꯣꯏ." "ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ?" "ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ" ꯍꯥꯏꯅ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯍꯩꯗꯨ ꯏꯀꯥꯏꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯣꯃꯣꯟꯇꯃꯛ ꯇꯧꯏ, ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗꯦ꯫ "ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ? ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯈꯪꯕꯤꯌꯨ ꯊꯥꯗꯣꯏ." ꯊꯥꯗꯣꯏꯒꯤ ꯊꯃꯣꯏꯗ ꯈꯜꯂꯤ, "ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯣꯟꯊꯣꯛꯇꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯍꯥꯏꯍꯟꯅꯤꯡꯕ ꯋꯥꯍꯩꯁꯨ ꯇꯥꯕꯗꯤ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯏꯆꯦꯜꯁꯤꯅ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ." ꯃꯈꯣꯜ ꯊꯣꯛꯅ ꯊꯥꯗꯣꯏꯅ ꯑꯃꯨꯛ, "ꯑꯩꯒꯤꯁꯨ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯣ." ꯍꯥꯏꯔꯗꯨꯅ ꯊꯥꯗꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥꯟꯅꯕꯤ ꯂꯤꯡꯖꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯛꯏ, "ꯗꯥ ꯌꯣꯍꯦꯟꯕꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯕꯨ ꯀꯩ ꯋꯥꯅꯣ? ꯍꯥꯏꯔꯛꯄꯗꯤ ꯃꯥꯜꯂꯤ, ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯂꯥꯛꯑꯦꯕ." ꯍꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ "ꯑꯩꯈꯣꯏꯁꯨ ꯈꯪꯖꯒꯦꯗꯅ, ꯀꯩ ꯋꯥꯅꯣꯕ?" "ꯗꯥ ꯌꯣꯍꯦꯟꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯔꯛꯑꯦ." "ꯑꯗꯨꯗꯤ ꯌꯥꯊꯣꯛꯈ꯭ꯔꯣꯗꯅ, ꯗꯥ ꯌꯣꯍꯦꯟꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ, ꯃꯕꯨꯛꯁꯨ ꯐꯔꯤꯕ, ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯍꯩꯔꯤꯕ. ꯑꯗꯨꯗ ꯅꯪꯅ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯅꯣꯕ? ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯛꯄ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯌꯥꯈ꯭ꯔꯅꯤ." "ꯍꯣꯏ ꯕꯦꯝꯃ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒ ꯍꯦꯛ ꯀꯣꯏꯅꯔꯨꯔꯣꯗꯅ, ꯆꯠꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯃꯥꯅ ꯍꯦꯟꯅ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯖꯔꯤꯕꯅꯤ꯫ "ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯏꯕꯦꯝꯃ, ꯑꯐꯕ ꯍꯥꯏꯁꯤꯗꯤ ꯄꯥꯛꯅ ꯐꯪꯗꯕꯅꯤꯀꯣ. ꯑꯗꯨꯅ ꯇꯟꯖꯥ ꯑꯐꯕ ꯍꯥꯏꯁꯤ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ." "ꯑꯩꯁꯨ ꯈꯪꯉꯦ. ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯊꯃꯣꯏꯁꯤꯅꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯡꯃ ꯐꯖꯅ ꯎꯅꯔꯒ ꯍꯥꯏꯅꯔꯣꯗꯅ. ꯑꯗꯨꯅ ꯐꯔꯗꯣꯏꯖꯥꯠꯂꯣ?" ꯂꯤꯡꯖꯦꯜꯅ, "ꯐꯔꯦꯁꯦ, ꯀ꯭ꯂꯥꯁꯇ ꯆꯪꯂꯁꯦ, ꯂꯥꯛꯑꯣ. ꯁꯤ ꯋꯥꯔꯤꯁꯦ ꯍꯣꯔꯦꯟ ꯇꯞꯅ ꯁꯥꯟꯅꯔꯁꯦ." ꯍꯥꯏꯔꯒ ꯀ꯭ꯂꯥꯁꯇ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀ꯭ꯂꯥꯁ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯣꯂꯦꯖꯇꯒꯤ ꯊꯣꯔꯛꯂꯦ꯫ ꯊꯥꯗꯣꯏꯅ, "ꯂꯤꯡꯖꯦꯜ, ꯉꯁꯤꯗꯤ ꯖꯨꯁ ꯊꯛꯎꯁꯤꯔꯥ? ꯀ꯭ꯂꯥꯁꯁꯨ ꯉꯟꯅ ꯂꯣꯏꯕꯅꯤꯅ." ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯣꯏꯕꯥꯅꯤ ꯖꯨꯁ ꯕꯥꯔꯗ ꯂꯥꯛꯏ꯫ ꯊꯥꯗꯣꯏꯒ ꯂꯤꯡꯖꯦꯜꯒ ꯖꯨꯁ ꯊꯛꯂꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ꯫ ꯊꯥꯗꯣꯏꯅ, "ꯂꯤꯡꯖꯦꯜ, ꯑꯩꯁꯦ ꯗꯥ ꯌꯣꯍꯦꯟꯕꯗꯗꯤ ꯀꯔꯤ ꯍꯥꯏꯔꯒ ꯌꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯅꯤ? ꯑꯗꯨꯒꯤꯕꯨ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯇꯧꯕꯤꯒꯦ ꯏꯕꯦꯝꯃ, ꯀꯩꯝ ꯈꯜꯂꯨꯅꯨ." ꯑꯁꯨꯝꯅ ꯖꯨꯁ ꯕꯥꯔꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯦ꯫ ꯊꯥꯗꯣꯏꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥ ꯃꯦꯝꯃꯒ ꯃꯥꯌꯣꯛꯅꯔꯦ꯫ "ꯏꯃꯥ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ?" "ꯃꯃꯥꯡꯂꯣꯝꯒꯤ ꯇꯥ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦꯌꯦ. ꯑꯗꯨꯒꯤ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯌꯧꯔꯨꯈꯤꯒꯦ. ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯊꯕꯛꯀ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ ꯏꯃꯥ." ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯤꯔꯣꯜ ꯍꯣꯡꯂꯤ꯫ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯃꯥꯟꯅꯕꯤ ꯂꯤꯡꯖꯦꯜꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯊꯥꯗꯣꯏꯗ ꯌꯣꯍꯦꯟꯕꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ "ꯊꯥꯗꯣꯏ." "ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ?"
ꯀꯩꯗꯧꯔꯤꯒꯦ? ꯀꯩꯁꯨꯝ ꯇꯧꯗꯦ, ꯁꯨꯝ ꯂꯩꯔꯝꯕꯅꯦ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯣ? ꯍꯣꯏ, ꯀꯨꯏꯕꯗꯤ ꯌꯥꯔꯣꯏꯌꯦ, ꯏꯃꯥꯁꯨ ꯂꯥꯛꯂꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯁꯦ꯫ ꯏꯃꯥ ꯀꯥꯏꯗ ꯆꯠꯈꯤꯒꯦ? ꯍꯩꯖꯤꯡꯄꯣꯠ ꯑꯃ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯛꯂꯅꯤꯌꯦ꯫ ꯑꯗꯣ ꯊꯥꯗꯣꯏ, ꯅꯪ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯔꯣꯏꯗ꯭ꯔꯣ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯊꯥꯗꯣꯏꯅ ꯏꯃꯥ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯀꯣꯜ ꯀꯛꯈ꯭ꯔꯦ꯫ ꯌꯣꯍꯦꯟꯕꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯊꯃꯣꯏꯗꯗꯤ ꯈꯜꯂꯤꯕꯅꯤ, ꯃꯍꯥꯛꯇꯒꯤ ꯋꯥꯈꯜꯗꯕꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯃꯦꯝꯃ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯊꯥꯗꯣꯏ, ꯏꯃꯥ ꯂꯥꯛꯂꯦ꯫ ꯊꯥꯗꯣꯏ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯦꯝꯃꯅ, ꯅꯪꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ? ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯔꯝꯕꯅꯤ ꯏꯃꯥ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯥꯗꯣꯏꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, ꯅꯨꯡꯁꯤꯕ, ꯃꯥꯒꯤ ꯁꯛꯇꯝꯗꯕꯨ ꯎꯔꯦ, ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ ꯏꯆꯦꯜꯁꯤꯅ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯃꯥꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯣꯂꯦꯖ ꯆꯠꯄꯩ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯂꯤꯡꯖꯦꯜꯒ ꯌꯣꯍꯦꯟꯕꯒꯁꯨ ꯊꯥꯗꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ, ꯄꯥꯝꯖꯕ ꯃꯍꯥꯛ ꯌꯥꯎꯕꯅꯔꯥ ꯈꯪꯗꯦ, ꯊꯥꯗꯣꯏꯗꯤ ꯏꯀꯥꯏꯔꯞ ꯇꯧꯏ, ꯍꯥꯏꯐꯝ ꯈꯪꯗꯅ ꯊꯃꯣꯏꯗ ꯋꯥꯖꯩ꯫ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯌꯣꯍꯦꯟꯕꯅ, ꯀꯨꯏꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯪꯈꯤ꯫ ꯊꯥꯗꯣꯏ, ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯌꯣꯍꯦꯟꯕ, ꯃꯈꯣꯏ ꯑꯍꯨꯝ ꯗꯤꯄꯥꯔꯠꯃꯦꯟ ꯃꯥꯟꯅꯔꯕꯁꯨ ꯌꯣꯍꯦꯟꯕꯗꯤ ꯃꯣꯏꯗꯒꯤ ꯈꯤꯇꯪꯗꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯜꯂꯤ, ꯑꯩꯁꯨ ꯃꯥꯕꯨꯗꯤ ꯊꯃꯣꯏꯁꯤꯗ ꯅꯨꯡꯁꯤꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯩ ꯋꯥꯗ ꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯗꯨ ꯆꯪꯂꯝꯗꯦ꯫ ꯃꯥꯇꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯣꯝꯗꯗꯤ ꯑꯣꯖꯥꯅ ꯅꯣꯠꯁ ꯄꯤꯕ, ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯑꯗꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯃꯠꯇ ꯆꯪꯂꯝꯗꯦ꯫ ꯃꯅꯤꯡꯗꯒꯤ ꯗꯥꯏꯅꯥꯅ, ꯑꯥꯗꯒꯤꯁꯦ ꯌꯦꯡꯉꯨꯅꯦ, ꯌꯣꯍꯦꯟꯕꯗ ꯉꯥꯎꯖꯔꯤ ꯃꯥꯜꯂꯦ꯫ ꯌꯣꯍꯦꯟꯕꯅ ꯌꯥꯁꯨ ꯌꯥꯕꯤꯔꯣꯏꯗꯕꯗ꯫ ꯗꯥꯏꯅꯥ, ꯃꯣꯏꯒꯤ ꯇꯤꯝꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯣꯔꯦꯟ ꯕ꯭ꯔꯦꯛ ꯃꯇꯝꯗ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕ꯭ꯔꯦꯛꯀꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯌꯣꯍꯦꯟꯕ ꯍꯣꯏꯗꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯂꯤꯡꯖꯦꯜ, ꯊꯥꯗꯣꯏꯗꯤ ꯃꯅꯨꯡꯗ ꯂꯩꯍꯧꯏ ꯐꯝꯂꯗꯨꯅ꯫ ꯗꯥꯏꯅꯥ ꯍꯣꯏ ꯇꯤꯝ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣꯏ, ꯅꯪꯅ ꯌꯣꯍꯦꯟꯕꯗ ꯄꯥꯝꯂꯤꯕ, ꯉꯥꯎꯖꯔꯤꯕꯗꯣ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯏꯕꯦꯝꯃ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯤꯗꯣ ꯑꯩꯉꯣꯟꯗꯗꯤ ꯈꯔꯗꯕꯨ ꯌꯦꯡꯕꯤꯔꯛꯏꯌꯦ꯫ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅꯕꯨ ꯌꯦꯡꯕꯤꯔꯛꯀꯦ? ꯍꯥꯏꯗꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯅ, ꯅꯣꯏꯁꯤꯅ ꯃꯤ ꯑꯎꯕ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯍꯧꯔꯤꯁꯦ ꯊꯕꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯑꯗꯨꯗꯒꯤ ꯗꯥꯏꯅꯥ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯁꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯂꯤꯡꯖꯦꯜꯅ, ꯀꯥꯟꯅꯗꯦꯁꯦ ꯊꯥꯗꯣꯏ, ꯃꯄꯥꯟꯗ ꯊꯣꯛꯂꯨꯁꯦ, ꯃꯣꯏꯒ ꯃꯥꯟꯅꯗꯣꯏ ꯁꯔꯨꯛ꯫ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯋꯥꯍꯩꯗꯨ ꯗꯥꯏꯅꯥ ꯍꯣꯏꯒꯤ ꯇꯤꯝꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯃꯥꯒꯨꯝꯕꯅꯁꯨ ꯑꯁꯨꯝꯅ ꯉꯥꯡꯕ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯁꯤꯡꯅꯈ꯭ꯔꯦ꯫ ꯌꯣꯍꯦꯟꯕ ꯍꯣꯏꯒ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯗꯥꯏꯅꯥꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯗꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ, ꯂꯦꯟꯅꯒꯦ ꯌꯥꯎꯅ ꯂꯦꯟꯅꯔꯤꯕꯅꯤ꯫ ꯅꯨꯄꯥꯔꯣꯝꯗꯒꯤꯁꯨ ꯊꯥꯗꯣꯏꯕꯨ ꯄꯥꯝꯖꯕ, ꯉꯥꯎꯖꯕ ꯑꯃ ꯌꯥꯎꯔꯤ꯫
ꯃꯃꯤꯡꯅ ꯉꯥꯟꯕ ꯀꯧꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯕ, ꯃꯤꯗꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯉꯥꯟꯕ ꯍꯣꯏ ꯂꯥꯛꯇꯨꯅ, "ꯑꯣꯏ ꯐꯖꯕꯤ" ꯍꯥꯏꯔꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯊꯥꯗꯣꯏꯗꯤ ꯇꯥꯁꯤꯟꯅꯗꯅ ꯎꯁꯤꯟꯅꯗꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ "ꯑꯁꯤꯒꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯁꯤꯡꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ, ꯇꯜꯂꯦ ꯑꯋꯣꯏꯕ" ꯉꯥꯟꯕꯅ, "ꯊꯥꯗꯣꯏ, ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ?" "ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯗꯤ ꯃꯄꯨ ꯄꯥꯜꯂꯕꯗꯣ" ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝ ꯎꯁꯤꯠꯇꯕ ꯋꯥꯍꯩ ꯍꯥꯏꯔꯛꯄꯗ ꯌꯨꯍꯦꯟꯕ ꯌꯥꯝ ꯁꯥꯎꯔꯝꯃꯤ꯫ "ꯑꯣꯏ, ꯅꯪꯅ ꯉꯥꯡꯂꯤꯗꯨ ꯀꯅꯥꯗꯅꯣ?" ꯍꯥꯏꯗꯅ ꯈꯠꯅꯒꯦ ꯇꯧꯔꯝꯃꯤ꯫ "ꯍꯦꯔꯥ, ꯅꯪꯅ ꯀꯅꯥ? ꯊꯥꯗꯣꯏꯁꯤ ꯑꯩꯅ ꯂꯧꯔꯅꯤ, ꯅꯪ ꯀꯩꯗꯧꯒꯦꯕ?" ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯋꯥꯍꯩꯗ ꯃꯈꯨꯠꯇꯤ ꯌꯥꯎꯅꯤꯡꯂꯕꯅꯤ, ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯇꯟꯗꯅ ꯃꯥꯟꯅꯔꯝꯗꯦ꯫ ꯉꯥꯟꯕꯅ, "ꯅꯪ ꯊꯦꯡꯅꯕ ꯃꯐꯝꯗ ꯅꯨꯡꯉꯥꯏꯅꯤ" ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯌꯨꯍꯦꯟꯕꯗ ꯊꯥꯗꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯌꯨꯍꯦꯟꯕ, ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯁꯥꯟꯅ ꯌꯥꯔꯦ" ꯍꯥꯏꯔꯝꯂꯒ ꯀ꯭ꯂꯥꯁꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯗꯨꯅ ꯄꯥꯎꯈꯨꯝ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯔꯛꯀꯅꯤ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯌꯨꯍꯦꯟꯕ ꯉꯁꯤꯗꯤ ꯑꯋꯥꯕ ꯑꯗꯨ ꯀꯣꯛꯂꯝꯃꯤ ꯄꯥꯎꯈꯨꯝ ꯐꯪꯂꯕꯗ꯫ ꯌꯨꯍꯦꯟꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯗꯒꯤ ꯌꯨꯍꯦꯟꯕꯁꯨ ꯀ꯭ꯂꯥꯁꯇ ꯃꯣꯃꯣꯟ ꯇꯧꯅ ꯅꯣꯛꯂꯒ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯌꯨꯍꯦꯟꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯉꯥꯟꯕ ꯍꯣꯏ ꯄꯥꯔꯇꯤ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕꯅ, "ꯉꯁꯥꯏꯗꯤ ꯌꯥꯝ ꯐꯥꯎꯈꯤꯗꯥꯏ" ꯍꯥꯏꯔꯝꯂꯒ ꯌꯨꯍꯦꯟꯕꯕꯨ ꯃꯣꯏꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯗ ꯊꯥꯡꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯉꯥꯟꯕꯅ ꯆꯪꯉꯛꯄꯗ ꯎꯕꯗ ꯊꯥꯗꯣꯏ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯊꯥꯗꯣꯏꯗ ꯑꯣꯏꯅ ꯁꯣꯏꯕꯗꯒꯤ ꯊꯥꯡꯗꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯉꯥꯟꯕ ꯍꯣꯏꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯕꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯌꯨꯝꯂꯣꯝꯗꯅꯤ꯫ ꯃꯃꯥ ꯃꯦꯝꯃ ꯃꯆꯥꯅꯨꯄꯤꯗ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ꯫ ꯃꯄꯥꯅꯁꯨ ꯀꯣꯜ ꯀꯌꯥꯔꯛ ꯇꯧꯔꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯏꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯤꯡꯖꯦꯜ ꯑꯣꯏꯔꯝꯃꯤ꯫ "ꯏꯃꯥ, ꯊꯥꯗꯣꯏꯗꯣ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝꯅ ꯑꯔꯨꯕ ꯃꯑꯣꯡꯗ ꯂꯩꯔꯦ, ꯑꯝꯇ ꯂꯥꯛꯑꯣ" ꯃꯦꯝꯃꯅ, "ꯀꯔꯤ, ꯏꯆꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" "ꯏꯃꯥ, ꯊꯥꯗꯣꯏꯒ ꯌꯨꯍꯦꯟꯕꯒꯗꯨ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯃꯤ ꯈꯔꯒ ꯈꯠꯅꯕ ꯃꯥꯜꯂꯦ, ꯑꯗꯨꯗ ꯊꯥꯗꯣꯏꯗꯁꯨ ꯊꯥꯡꯅ ꯊꯤꯜꯂꯝꯃꯒ ꯆꯦꯟꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ" ꯍꯥꯏꯔꯛꯄꯗꯨꯗ ꯃꯦꯝꯃꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯦꯝꯃꯅ, "ꯏꯃꯥ ꯍꯧꯖꯤꯛꯃꯛ ꯂꯥꯛꯑꯒꯦ" ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯈꯤ꯫ "ꯃꯣꯏꯕꯥꯎ, ꯇꯥꯔꯤꯕ꯭ꯔꯣ" ꯍꯥꯏꯗꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯏ꯫ ꯃꯅꯤꯁꯨ ꯇꯥꯔꯗꯨꯅ, "ꯍꯥꯏ ꯃꯃꯥ, ꯀꯩꯗꯧꯔꯕꯒꯦ? ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯧꯔꯤꯗꯨꯕꯣ?" ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯃꯦꯝꯃ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯔꯨꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯆꯥꯒꯤ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯄꯥꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨ ꯎꯔꯨꯕꯗ ꯃꯄꯥꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯃꯣꯏꯗ ꯑꯆꯥꯛꯄ ꯃꯩ ꯑꯃꯒꯨꯝꯅ ꯆꯥꯛꯈꯤ꯫ "ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯥꯗꯣꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ" ꯍꯥꯏꯗꯅ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯃꯣꯏꯗꯨ ꯋꯥꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯌꯨꯍꯦꯟꯕꯗꯤ ꯀꯩꯝꯇ ꯇꯧꯗ꯭ꯔꯗꯨꯅ ꯃꯃꯥ ꯍꯣꯏꯒ ꯂꯩꯔꯝꯃꯤ, ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯗꯤ ꯑꯔꯨꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ꯫ ꯌꯨꯍꯦꯟꯕ ꯊꯥꯗꯣꯏꯕꯨ ꯋꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯣꯏꯔꯛꯂꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯃꯦꯝꯃꯅ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ,
ꯅꯪꯕꯨ ꯃꯤꯠ ꯄꯥꯡꯉꯣ. ꯅꯪꯕꯨ ꯏꯃꯥꯅ ꯄꯥꯕꯨꯡꯒꯅ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯃꯇꯝꯗꯨꯗ ꯊꯥꯗꯣꯏ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯖꯔꯛꯂꯤ. ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ, "ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩ ꯗꯥ ꯌꯣꯍꯦꯟꯕ ꯌꯥꯝ ꯎꯅꯤꯡꯉꯤ." ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯅ ꯌꯣꯍꯦꯟꯕꯕꯨ ꯀꯧꯔꯝꯃꯤ. ꯌꯣꯍꯦꯟꯕꯅ, "ꯊꯥꯗꯣꯏ, ꯗꯥ ꯌꯣꯍꯦꯟꯕ, ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯜꯂꯦꯀꯣ?" "ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ? ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯁꯤꯗꯤ." ꯍꯥꯏꯔꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯋꯥꯔꯕ ꯊꯥꯗꯣꯏꯒꯤ ꯊꯃꯣꯏꯕꯨ. ꯇꯥꯔꯛꯂꯤꯕ ꯊꯥꯗꯣꯏꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯌꯦꯡꯕꯤꯔꯝꯃꯤ. ꯌꯣꯍꯦꯟꯕꯅ, "ꯁꯤꯁꯇꯔ, ꯊꯥꯗꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤꯕꯨ?" ꯅꯔꯁ ꯑꯗꯨꯅ, "ꯑꯁꯣꯝꯗ ꯂꯥꯛꯄꯤꯔꯣ, ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯦ." ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯌꯣꯍꯦꯟꯕꯁꯨ ꯊꯥꯗꯣꯏꯕꯨ ꯐꯖꯅ ꯊꯝꯕꯤꯔꯝꯗꯨꯅ ꯅꯔꯁ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯔꯨꯝ ꯑꯃꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ. ꯌꯣꯍꯦꯟꯕꯅ, "ꯊꯥꯗꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤꯕꯨ?" "ꯃꯥꯒꯤꯁꯦ ꯈꯤꯇꯪ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯔꯦ. ꯃꯥꯒꯤ ꯏ ꯌꯥꯝꯅ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯏꯒꯤ ꯗꯔꯀꯥꯔ ꯈꯔ ꯑꯣꯏꯔꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯟꯕ ꯉꯝꯂꯔꯣꯏ."